Bangladesh की COXS BAZAR district manakta LEIBA Air Force Base manak amada Ngasi Mihatpa Meeoi Kharana Chatharakhiba attack amada Meeoi ama Hatkhre Hairi siraba Meeoi adudi masagi chahi 30 suraba lalon itik tawzaba Sihab Kabir Kawi Hairi Bangladesh Armed Force ki Inter Service Public Relation ISPR na Thadorakiba chirol amada COXS BAZAR Air Force Base ka hek thangana LEIBA Simiti paradagi Mihatpa Kharana lamgi wahau amadagi Meeoi Kanglup amaga Air Force ki Meeoi singi marakta nakalani gi marakta ningai sangdana ba thoraki ningai sangdana ba adu chawthoknarakpadagi Meeoi kayana nung thaba haungaraki amadi nakal anida asok apan kaya yaunaki official singi maikai dagi thodok aduda asiba Meeoi gi hakchang hengalakpa yari hairi ngasi gi thodok aduda ahan bo oina laikidraba Meeoi adu COXS BAZAR district ki Sadar Hospital da Sina Hatkhre Hairi.